ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯍꯥꯏꯕꯗꯤ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯗꯕ, ꯑꯁꯥꯎꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ, ꯗꯤꯄ꯭ꯔꯦꯁꯟ ꯃꯥꯡꯍꯟꯕ, ꯐꯣꯟꯗ ꯂꯥꯏꯆꯨꯕ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ, ꯅꯦꯒꯦꯇꯤꯚ ꯊꯤꯡꯀꯤꯡ ꯑꯃꯗꯤ ꯂꯦꯛ ꯑꯣꯐ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯣꯛꯅꯅꯕ ꯍꯣꯇꯦꯜ ꯌꯥꯏꯐꯕꯗ ꯂꯥꯛꯂꯤꯕ ꯃꯦꯒꯤ ꯇꯥꯡ 19ꯗ ꯁꯤꯟꯖꯔꯤꯕ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟ ꯋꯥꯔꯛꯁꯣꯞ ꯑꯁꯤꯗ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯦꯡꯕꯤꯔꯛꯎ꯫ ꯄꯨꯡꯅ ꯄꯨꯡ 12ꯗꯒꯤꯅ 1 ꯐꯥꯎꯕ, ꯑꯦꯟꯇ꯭ꯔꯤ ꯐꯤ ꯑꯣꯟꯂꯤ 200 rupees ꯈꯛꯇꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯀꯣꯛꯅꯅꯕ ꯑꯗꯣꯝꯁꯨ ꯂꯦꯡꯕꯤꯔꯛꯎ꯫ ꯄ꯭ꯔꯣꯃꯤꯁꯇ ꯇ꯭ꯔꯦꯟ ꯇꯧꯖꯈꯤꯕ ꯃꯐꯝ ꯈꯔ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯕꯤꯅꯥ ꯄꯣꯔꯣꯝꯄꯥꯠ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ, ꯁꯦꯅꯤꯌꯔ ꯃꯦꯅꯦꯖꯔ ꯑꯣꯐ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦ, ꯍꯣꯇꯦꯜ ꯇꯟꯇ꯭ꯔꯥ, ꯂꯤꯇꯜ ꯐ꯭ꯂꯥꯋꯔ ꯁ꯭ꯀꯨꯜ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃꯗ ꯇ꯭ꯔꯦꯟ ꯇꯧꯕꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯦꯟꯅ ꯁꯤꯗꯒꯤ ꯇ꯭ꯔꯦꯟ ꯇꯧꯅꯕ ꯀꯌꯥ ꯑꯃ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯆꯔꯤ꯫ ꯑꯍꯥꯟꯕ ꯂꯥꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯤꯒꯅꯤ꯫ Please come and join this training program. Please take this opportunity. ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯃꯨꯛꯇꯪ ꯂꯧꯁꯤꯟꯕꯤꯌꯨ ꯑꯗꯣꯝꯒꯤ ꯂꯥꯏꯐ ꯑꯍꯣꯡꯕ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯑꯦꯅꯔꯖꯤ ꯌꯥꯎꯅ, ꯀꯣꯟꯐꯤꯗꯦꯟꯁ ꯌꯥꯎꯅ, ꯐ꯭ꯌꯨꯆꯔ ꯑꯃ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀ꯭ꯋꯥꯂꯤꯇꯤ ꯂꯥꯏꯐ ꯑꯃꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯕꯤꯌꯨ꯫ ꯇ꯭ꯔꯦꯅꯤꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯎꯠꯆꯒꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ, ꯅꯦꯒꯦꯇꯤꯚ ꯊꯤꯡꯀꯤꯡ, ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯍꯟꯕ, ꯃꯇꯝ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯕ, ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯗ ꯅꯔꯚꯁ ꯂꯩꯍꯟꯗꯕ, ꯑꯁꯥꯎꯕ ꯐꯥꯊꯍꯟꯕ ꯑꯃꯗꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯄꯤꯕ ꯉꯝꯕ꯫ Once again, please take this opportunity. See you at the training event. Thank you so much. ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯤꯡꯕꯒꯤꯗꯃꯛꯇ ꯃꯈꯥꯗ ꯄꯤꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯗꯨꯅ ꯈꯪꯕꯤꯕ ꯌꯥꯒꯅꯤ꯫